ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯒꯤ ꯂꯩꯀꯥꯏ ꯑꯃꯗ ꯌꯥꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯊꯝꯕꯥꯜ ꯍꯥꯏꯅ ꯀꯧꯕꯤ ꯍꯅꯨꯕꯤ ꯑꯃ ꯂꯩꯔꯝꯃꯤ. ꯍꯅꯨꯕꯤ ꯑꯁꯦ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ. ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯆꯥꯎꯅꯕꯒꯤ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯆꯔꯝꯃꯤ. ꯍꯥꯟꯅꯗꯧꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯁꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯉꯝꯗ꯭ꯔꯦ. ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨꯅ ꯑꯃꯅ ꯐꯤ ꯇꯨꯔꯒ ꯑꯗꯨꯒ ꯑꯃꯅ ꯃꯆꯥꯅꯨꯄꯤ ꯑꯃꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯥꯛꯇꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯣ ꯄꯨꯕ ꯉꯝꯅꯕꯒꯤ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯖꯔꯝꯃꯤ. ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯑꯉꯥꯡꯒꯤ ꯇ꯭ꯌꯨꯁꯟ ꯇꯥꯛꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯨꯅꯕꯒꯤꯗꯃꯛꯇ ꯊꯣꯔꯛꯂꯝꯃꯤ. ꯏꯃꯥ, ꯉꯁꯤꯗꯩꯗꯤꯅꯦ ꯇꯣꯝꯕꯤꯁꯅꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯄꯔꯤꯈꯥ ꯌꯧꯁꯤꯜꯂꯛꯑꯦ. ꯑꯉꯥꯡꯗꯣ ꯃꯌꯨꯝꯗ ꯈꯔ ꯂꯥꯛꯑꯒ ꯇꯞꯅ ꯏꯪꯅ ꯇꯥꯛꯑꯣ ꯂꯥꯎꯋꯦ. ꯑꯗꯣ ꯄꯩꯁꯥꯁꯨ ꯐꯪꯒꯅꯤ. ꯉꯁꯤꯗꯤ ꯑꯩꯅꯦ ꯉꯥꯏꯍꯥꯛꯇꯪ ꯇ꯭ꯌꯨꯁꯟꯗꯣ ꯇꯥꯛꯎꯈꯤꯒꯦꯀꯣ ꯏꯃꯥ. ꯅꯪꯒꯤꯅꯦ ꯍꯤꯗꯥꯛ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯑꯒ ꯂꯧꯔꯁꯤ. ꯑꯩꯅꯦ ꯆꯠꯂꯨꯈꯤꯒꯦ. ꯆꯥꯒꯅꯦ ꯆꯥꯛꯀ ꯂꯣꯏ ꯊꯣꯡ ꯂꯣꯏꯔꯝꯃꯕꯅꯤ ꯏꯃꯥ. ꯂꯥꯝꯂꯒꯅꯦ ꯈꯥꯏꯗꯣꯛꯑꯒ ꯆꯥꯔꯣ. ꯏꯆꯦꯗꯨꯗꯤ ꯋꯥꯔꯦꯅ ꯍꯤꯞꯄꯧꯔꯤꯕꯅꯤ. ꯐꯤ ꯃꯌꯥꯝ ꯇꯥꯏꯕꯗ ꯃꯃꯤꯠꯇꯨ ꯁꯣꯛꯑꯦ. ꯋꯥꯔꯝꯂꯅꯤ ꯃꯥꯁꯨ. ꯍꯣꯏ ꯍꯣꯏ, ꯆꯠꯂꯣ. ꯑꯗꯣ ꯌꯦꯡꯉꯨ, ꯌꯨꯛ ꯀꯥꯅꯒ ꯐꯠꯇꯕꯁꯤꯒꯅꯦ ꯅꯨꯄꯥ ꯌꯥꯎꯗꯦ ꯈꯪꯉꯕꯗꯤ ꯃꯤꯅꯅꯦ ꯎꯁꯤꯠꯂꯣꯏꯗꯕꯅꯤꯅꯦꯍꯦ. ꯇꯞꯅ ꯏꯪꯅ ꯆꯠꯂꯨꯀꯣ. ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯂꯨꯈ꯭ꯔꯄꯣꯠꯅꯤ. ꯈꯣꯡꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯦ ꯌꯦꯡꯉ ꯆꯠꯀꯗꯕꯅꯤ. ꯆꯠꯂꯣ. ꯍꯣꯏ ꯏꯃꯥ. ꯑꯗꯣ ꯀꯔꯤꯒꯤ ꯅꯨꯡꯁꯥ ꯊꯤꯒꯗꯧꯔꯤꯕꯅꯤ ꯏꯃꯥ? ꯀꯅꯥꯅ ꯀꯩꯗꯧꯗꯣꯏꯅꯣꯗ? ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯌꯨꯒꯁꯤꯒꯕꯨ ꯍꯧꯖꯤꯛꯇꯤꯅꯦ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯍꯦꯟꯖꯟꯕ ꯌꯥꯕ ꯃꯇꯝ ꯅꯠꯇ꯭ꯔꯦꯗ ꯏꯃా. ꯐꯔꯦ ꯏꯃꯥ, ꯑꯩꯁꯨꯅꯦ ꯆꯠꯂꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯣ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯕ ꯆꯠꯈꯤꯔꯝꯃꯤ. ꯏꯆꯥꯁꯤꯡꯁꯤꯅ ꯀꯌꯥꯇ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯦ ꯄꯨꯅꯕꯒꯤ. ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯆꯥꯁꯤꯡꯁꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯗꯨꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ. ꯏꯆꯥꯗꯤ ꯍꯧꯒꯠꯂꯛꯂꯦꯗꯅ ꯋꯥꯔꯝꯂꯅꯤ. ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯇꯥꯏꯕ ꯍꯣꯠꯅꯕꯗ ꯏꯆꯥꯗꯤ. ꯏꯃꯥꯅ ꯌꯥꯎꯁꯤꯟꯕꯤꯒꯗꯁꯨ. ꯑꯁ ꯌꯥꯔꯦꯁꯦ ꯏꯃꯥ. ꯇꯣꯝꯕꯤꯗꯤ ꯆꯠꯈ꯭ꯔꯕ꯭ꯔꯣ ꯇ꯭ꯌꯨꯁꯟ ꯇꯥꯛꯄ? ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯩꯁꯨ. ꯉꯔꯥꯡꯗꯤ ꯐꯤꯗꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯑꯩꯅ ꯇꯥꯏꯔꯝꯃꯤꯗோ. ꯂꯨꯍꯣꯡꯕꯒꯤ ꯀꯥꯡꯈꯟꯅꯣ, ꯑꯁ ꯀꯔꯤꯅꯣ, ꯐꯅꯦꯛ ꯐꯤꯗꯣ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ. ꯄꯩꯁꯥꯗꯣ ꯈꯤꯇꯪ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯉꯕꯗꯤ ꯑꯩꯒꯤꯁꯨ ꯀꯔꯤꯅꯣ ꯑꯃ ꯂꯦꯞꯁꯤꯟꯖꯒꯦꯅ ꯍꯣꯠꯅꯔꯤꯕꯅꯤ ꯏꯃꯥ. ꯑꯁ ꯇꯣꯝꯕꯤꯅ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯇꯧꯔꯤꯁꯦ. ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯌꯦ. ꯊꯕꯛ ꯑꯃꯠꯇ ꯍꯦꯛ ꯁꯨꯅꯤꯡꯗꯦꯕꯣ ꯉꯁꯤꯗꯤ. ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯏꯃꯥ. ꯏꯃꯥꯕꯨ ꯅꯪꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯤꯡꯈ꯭ꯔꯦꯗ. ꯏꯕꯦꯝꯍꯟ, ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯃꯥ? ꯍꯦꯛꯇ ꯍꯥꯏꯌꯣ. ꯅꯪꯒꯤ ꯋꯥꯐꯝꯁꯤꯗꯤ ꯑꯇꯩ ꯀꯔꯤꯝꯇ ꯑꯣꯏꯔꯝꯃꯣꯏ. ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯔ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯣ? ꯇꯣꯝꯕꯤꯗꯈꯔ ꯍꯥꯏꯌꯣ. ꯀꯩꯅꯣ ꯑꯩꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯐꯤꯔꯣꯜꯅ ꯇꯥꯏꯔꯒꯅꯦ ꯏꯁꯥꯒꯤ ꯀꯔꯤꯅꯣꯃ ꯂꯦꯞꯁꯤꯟꯖꯒꯦ ꯇꯧꯔꯤꯕꯅꯤ. ꯏꯃꯥꯅꯗꯤ ꯑꯑꯣꯟꯄꯣꯠ ꯁꯨꯅꯁꯨ ꯄꯤꯕ ꯉꯝꯃꯔꯣꯏ. ꯏꯁꯥꯅ ꯂꯥꯡꯁꯤꯟꯖꯕ ꯅꯠꯇꯅ. ꯇꯣꯝꯕꯤꯗꯁꯨ ꯈꯔ ꯍꯥꯏꯌꯨ ꯀꯩꯅꯣ. ꯏꯍꯦ, ꯇꯣꯝꯕꯤꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤꯅꯦꯍꯦ. ꯍꯤꯗꯥꯛꯇꯣ ꯃꯥꯅꯗꯤ ꯂꯩꯔꯛꯂꯅꯤ. ꯑꯗꯨꯒꯅꯦ ꯑꯩꯅ ꯅꯍꯥꯟ ꯅꯪꯗꯣꯟꯆꯥ ꯍꯣꯏꯗꯤ ꯄꯨꯔꯨꯕ ꯄꯩꯁꯥꯗꯣ ꯈꯔ ꯄꯤꯊꯣꯛꯀꯦꯅ ꯇꯧꯕꯅꯤ. ꯏꯀꯥꯏꯅꯦꯍꯦ. ꯀꯨꯏꯔꯦꯗꯣ. ꯌꯥꯔꯗꯤ ꯄꯩꯁꯥꯗꯣ ꯑꯩꯉꯣꯟꯗ ꯂꯩꯔꯕ ꯅꯪꯉꯣꯟꯗꯤ ꯈꯔ ꯄꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ. ꯅꯪꯅ ꯄꯩꯁꯥꯗꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯔ ꯐꯪꯕꯅꯤꯅ, ꯃꯥꯗꯤ ꯊꯥꯒꯤ ꯐꯪꯕꯅꯤ나 ꯉꯥꯏꯕꯗꯣ ꯋꯥꯏꯗꯣ. ꯑꯁ ꯊꯥꯒꯤ ꯍꯥꯏꯕ ꯂꯩꯇꯦ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯥꯏꯕ ꯂꯩꯇꯦ. ꯆꯞ ꯃꯥꯟꯅꯩꯗ ꯏꯃꯥ. ꯃꯥꯅ ꯇꯥꯜꯂꯤꯗꯧꯅ ꯑꯩꯁꯨ ꯑꯗꯨꯝ ꯇꯥꯜꯂꯤꯕꯅꯤ. ꯑꯗꯣ ꯑꯁ ꯏꯃꯥꯒꯤꯅꯦ ꯃꯇꯧꯁꯦ ꯈꯪꯗꯦꯅ ꯀꯔꯝ ꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯁꯦ ꯎꯕ ꯉꯝꯗꯣꯏꯅꯣ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗꯦ. ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯦꯟꯕ ꯍꯣꯠꯅꯕꯗꯅꯦ ꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯦꯅꯦ ꯇꯧꯔꯤꯁꯦ. ꯏꯁꯥꯒꯤ ꯀꯔꯤꯝꯇ ꯂꯦꯞꯁꯟꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯩ. ꯃꯤ ꯈ꯭ꯋꯥꯏꯗꯧꯅ ꯃꯃꯥ ꯃꯄꯥ ꯄꯨ ꯄꯥꯡ ꯁꯨꯗꯨꯅ ꯄꯩꯁꯥ ꯌꯣꯝ ꯄꯥꯏꯗꯨꯅ ꯁꯅꯥ ꯂꯤꯛꯀꯣꯟꯒꯗꯣ ꯈꯨꯠ ꯁꯥꯒꯁꯦ ꯄꯤꯛ ꯊꯟꯅ ꯍꯦꯛ ꯁꯤꯗꯅ ꯇꯧꯕ ꯉꯝꯕꯁꯨ ꯅꯠꯇꯦ. ꯃꯤꯒꯤꯅꯦ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯣꯕꯥꯏꯜꯗꯒ ꯎꯔꯒꯅꯦ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯈ꯭ꯔꯦ. ꯑꯩꯁꯨ ꯑꯗꯨꯝꯅꯅꯦ ꯅꯤꯡꯊꯧ ꯃꯆꯥꯗꯧꯅ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯕ ꯐꯪꯗꯣꯏꯅꯣ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤ ꯎꯕꯗ ꯃꯤꯅꯅꯦ ꯃꯧ ꯍꯥꯏꯕ ꯐꯥꯎ ꯇꯜꯂꯦ. ꯂꯩꯇꯕ ꯃꯌꯥꯝꯁꯤ ꯎꯕꯗ. ꯑꯁꯨꯝꯅ ꯀꯌꯥꯅꯤ ꯌꯨꯝꯒꯤ ꯑꯋꯥꯕꯁꯦ ꯄꯨꯗꯨꯅ ꯂꯩꯗꯣꯏꯅꯣ ꯈꯪꯗꯦ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯑꯗꯣ ꯏꯔꯨꯖꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ. ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯇ꯭ꯌꯨꯁꯟ ꯇꯥꯛꯄ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯂꯩꯀꯥꯏ ꯑꯗꯨꯒ ꯂꯩꯕ ꯅꯤꯄꯥ ꯑꯃꯅ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯄꯥꯝꯂꯝꯃꯤ. ꯑꯩ ꯇꯣꯝꯕꯤꯁꯅꯥ, ꯅꯪ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦꯀꯣ. ꯅꯪꯒꯤ ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯍꯦ. ꯀꯔꯤꯅꯣ ꯇ꯭ꯌꯨꯁꯟ ꯇꯧꯕ ꯆꯠꯂꯨꯏꯔꯣ? ꯑꯩ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯂꯤꯕꯅꯤ. ꯑꯗꯣ ꯁꯛ ꯐꯖꯈꯠꯂꯛꯄꯁꯤꯒ ꯅꯪ ꯃꯤꯅ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤꯅꯦ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤꯀꯣ. ꯑꯩꯅꯅꯦ ꯄꯥꯕꯗ ꯍꯥꯏꯅ ꯂꯣꯏꯔꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ. ꯍꯦ, ꯅꯪꯁꯦ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯁꯥꯊꯤꯅ ꯅꯃꯥ ꯏꯀꯥꯏ ꯈꯪꯗ꯭ꯔꯤꯁꯤꯕꯣ? ꯑꯩꯅ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕꯗꯣ? ꯑꯩꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗꯤ ꯈꯜꯂꯨꯅꯣ. ꯃꯪꯗ ꯐꯥꯎ ꯃꯪꯉꯨꯅꯨ. ꯅꯁꯛꯇꯨꯒ ꯅꯣꯡꯉꯥꯟꯕꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯌꯨ ꯊꯛꯇꯨꯅ ꯅꯤꯁꯥ ꯆꯥꯗꯨꯅ ꯂꯩꯕ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯤꯕꯣ? ꯄꯨ ꯄꯥꯡ ꯁꯨꯗꯦ, ꯏꯌꯥꯝꯕ ꯂꯩꯇꯦꯅ ꯎꯁꯤꯠꯇꯕ ꯇꯧꯒꯅꯣ. ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯌꯥꯒꯗꯕ ꯅꯠꯇꯦ ꯈꯪꯕ꯭ꯔꯥ? ꯍꯌꯦꯡꯒꯩꯒꯤ ꯑꯩꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯅꯪ ꯍꯦꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯕ ꯅꯪ ꯀꯔꯤ ꯇꯧ ꯌꯦꯡꯉꯨ.
ꯂꯩꯀꯥꯏ ꯇꯥꯛꯑꯒ ꯅꯪ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤꯅꯦ ꯇꯥꯟꯒꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯃꯤ ꯎꯁꯤꯠꯇꯕ ꯇꯧꯒꯅꯣ ꯍꯩ ꯅꯁꯛ ꯅꯇꯧ ꯐꯖꯩꯅ ꯑꯗꯨ ꯌꯥꯝꯅ ꯅꯥꯄꯟ ꯇꯧꯒꯅꯨ ꯈꯪꯉꯕ꯭ꯔꯥ ꯂꯩꯁꯥꯕꯤ ꯍꯥꯏꯕꯁꯤꯗꯤꯅꯦ ꯌꯥꯝꯅꯅꯦ ꯀꯤꯅ ꯆꯠꯀꯗꯕꯅꯤ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕ ꯅꯪꯕꯨ ꯀꯅꯥ ꯂꯧꯕꯤꯒꯗꯧꯔꯤꯕꯅꯣ ꯗꯥꯛ ꯑꯃ ꯇꯥꯕꯗ ꯀꯅꯥ ꯂꯧꯕꯤꯒꯗꯧꯔꯤꯕꯅꯣ ꯅꯔꯥꯏꯕꯛꯇꯪ ꯐꯩ ꯈꯜꯂꯤ ꯑꯩꯅ ꯅꯪꯕꯨ ꯂꯧꯒꯦꯅ ꯈꯜꯂꯤꯕꯁꯦ ꯋꯥ ꯃꯈꯥ ꯇꯥꯅꯨ ꯅꯪꯗꯤ ꯑꯩꯒꯤꯅꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯈꯪꯉꯕ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯂꯧꯒꯗꯧꯔꯤꯕꯅꯤ ꯑꯇꯣꯞꯄ ꯅꯤꯄꯥꯗ ꯂꯩꯒꯦ ꯈꯜꯂꯕꯗꯤ ꯑꯩꯕు ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯒ ꯅꯪꯒꯤꯗꯣ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯇꯧꯒꯅꯣ ꯅꯪꯁꯨ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯗꯅꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅꯅꯦ ꯅꯁꯥ ꯅꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯅꯁꯦ ꯀꯔꯤꯅꯣ ꯑꯩꯅ ꯅꯉꯣꯟꯗ ꯄꯥꯝꯗꯦ ꯍꯥꯏꯔꯕꯁꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯅꯝ ꯍꯥꯗꯨꯅ ꯂꯧꯗꯒꯦ ꯇꯧꯔꯤꯁꯤꯕꯣ ꯌꯥꯝꯅ ꯍꯦꯟꯖꯜꯂꯛꯀꯅꯨ ꯍꯦꯟꯖꯜꯂꯛꯂꯕꯗꯤ ꯑꯩꯁꯨ ꯑꯩꯅ ꯑꯉꯝꯕꯗꯣ ꯇꯧꯒꯗꯧꯔꯤꯕꯅꯤ ꯅꯪꯅ ꯙꯝꯀꯥ ꯇꯧꯔꯒꯅꯦ ꯀꯤꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯍꯌꯦꯡꯒꯩꯒꯤ ꯑꯩꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯕ ꯀꯔꯤ ꯇꯧꯏ ꯌꯦꯡꯉꯨ ꯃꯁꯛ ꯑꯁꯤꯒ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯣ ꯅꯤꯄꯥ ꯑꯗꯨꯅ ꯉꯥꯡꯂꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯃꯥꯅ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯤꯛꯅ ꯀꯞꯈꯤꯔꯝꯃꯤ ꯀꯔꯤꯅꯣꯅꯦ ꯇꯍꯣ ꯇ꯭ꯌꯨꯁꯟ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯑꯒ ꯀꯞꯄꯤꯁꯤꯕꯨ ꯇꯣꯝꯕꯤ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯨ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕꯅꯤꯅꯦ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯅꯪꯅ ꯇꯍꯣ ꯂꯥꯛꯂ ꯀꯞꯂꯤꯗꯨꯕꯨ ꯏꯃꯥ ꯑꯗꯨꯕꯨꯔꯣ ꯈꯨꯡꯒꯪ ꯑꯁꯤꯗꯅꯦ ꯍꯅꯨꯕ ꯀꯥꯂꯤꯃꯣꯟꯒꯤ ꯃꯆꯥꯅꯤꯄꯥꯗꯣ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯅꯤꯁꯥ ꯆꯥꯕ ꯂꯥꯏꯔꯤꯛꯁꯨ ꯍꯩꯇꯕ ꯅꯤꯄꯥꯗꯣ ꯑꯗꯨꯅ ꯑꯩꯕꯨ ꯅꯝꯗꯨꯅ ꯐꯥꯗꯨꯅ ꯂꯧꯒꯅꯤ ꯍꯥꯏꯅ ꯙꯝꯀꯥ ꯇꯧꯔꯤ ꯏꯃꯥ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡꯒꯤꯅꯦ ꯑꯩ ꯁꯪꯗꯨꯅ ꯍꯦꯛꯇ ꯂꯩꯔꯝꯃꯤ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯕꯁꯨꯅꯦ ꯑꯩꯅ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯅꯝꯗꯨꯅꯅꯦ ꯐꯥꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯍꯟꯗꯛ ꯈꯔꯅꯤꯁꯦ ꯃꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯕ ꯀꯥꯂꯤꯃꯣꯟꯒꯤ ꯃꯆꯥꯅꯤꯄꯥ ꯑꯣꯛꯇꯕꯗꯣ ꯃꯄꯥꯗꯨꯁꯨ ꯌꯨ ꯌꯣꯟꯕꯅꯤꯅꯦ ꯊꯥꯏꯅꯉꯩ ꯑꯣꯟꯊꯣꯛꯅ ꯂꯝ ꯍꯦꯟꯈ꯭ꯔꯕ ꯑꯉꯥꯡꯅꯤꯅꯦ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗꯕ ꯃꯄꯥ ꯃꯃꯥꯅ ꯋꯥꯔꯛꯇꯕ ꯃꯆꯥꯅꯤꯅꯦ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯃꯣꯏꯒꯨꯝꯕꯒꯤꯗꯃꯛꯇ ꯅꯃꯥ ꯑꯩ ꯂꯩ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯣ ꯎꯔꯕꯁꯤꯅꯦ ꯎꯁꯤꯟꯅꯗꯕ ꯁꯥꯅꯦ ꯈꯨꯝꯃꯨꯅꯨ ꯏꯆꯥꯁꯤꯗꯤ ꯍꯣꯏꯅꯦ ꯌꯨꯝ ꯑꯁꯤꯗ ꯅꯌꯥꯝꯕ ꯅꯄꯥꯗꯣ ꯂꯩꯔꯝꯂꯕꯗꯤ ꯎꯁꯤꯠꯀꯗꯕꯅꯤ ꯅꯈꯣꯏꯅ ꯆꯥꯎꯁꯜꯂꯛꯄꯁꯤꯁꯨ ꯏꯃꯥꯁꯨ ꯊꯋꯥꯏ ꯋꯥꯔꯤꯕꯅꯤꯗꯣ ꯀꯥꯟꯅꯗꯦ ꯂꯥꯏꯔꯤꯛ ꯇꯝꯕꯁꯨ ꯂꯣꯏꯔꯦ ꯏꯃꯥꯅꯅꯦ ꯀꯜꯂꯤꯉꯩꯁꯤꯒꯅꯦ ꯃꯐꯝ ꯑꯃ ꯆꯥꯅ ꯅꯆꯤꯟ ꯅꯅꯥꯎꯒꯤꯅꯦ ꯂꯨꯍꯣꯡꯅꯕꯒꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯏꯃꯥꯗꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯒꯇ ꯋꯥꯏ ꯁꯪꯒꯅꯤ ꯏꯃꯥ ꯀꯅꯥꯅ ꯀꯅꯥꯕꯨ ꯌꯦꯡꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯀꯔꯝꯕ ꯀꯥꯟꯗ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯛꯀꯗꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅꯅꯦ ꯀꯥꯟꯅꯗꯦ ꯏꯃꯥ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯑꯩꯗꯤ ꯏꯃꯥꯕꯨ ꯊꯥꯗꯣꯛ ꯀꯗꯥꯏꯗꯁꯨ ꯆꯠꯅꯤꯡꯗꯦ ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯒ ꯑꯣꯏꯍꯧꯒꯗꯧꯕ ꯐꯤꯕꯝꯗꯣ ꯈꯜꯂꯨꯕꯗ ꯑꯩ ꯆꯠꯅꯤꯡꯗꯦ ꯏꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯦ ꯅꯣꯡꯃꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯌꯨꯝ ꯄꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯃꯁꯤ ꯇꯥꯏꯕꯪꯄꯥꯟꯒꯤ ꯆꯠꯅꯕꯤꯅꯤꯅꯦ ꯀꯥꯟꯅꯗꯦ ꯏꯆꯥ ꯅꯨꯄꯤ ꯑꯅꯤꯒꯤꯗꯃꯛꯇꯗꯤ ꯏꯃꯥꯅꯅꯦ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯤꯡꯊꯧ ꯃꯆꯥꯅꯤ ꯊꯤꯔꯒ ꯂꯧꯒꯗꯧꯔꯤꯕꯁꯦ ꯅꯟꯗꯣꯝꯆꯥꯅꯅꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯣꯇꯣ ꯊꯥꯔꯧ ꯍꯥꯏꯕꯅꯤ ꯑꯐꯕ ꯍꯥꯏꯕ ꯂꯥꯛꯂꯕꯗꯤ ꯊꯥꯖꯅꯕꯒꯤ ꯇꯧꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯌꯨꯝ ꯑꯃꯠꯇꯗ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯣꯏꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯤ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯄꯣꯛꯄꯗ ꯅꯟꯗꯣꯝꯆꯥꯅꯁꯨꯅꯦ ꯀꯅꯥꯅꯣ ꯌꯨꯝ ꯑꯃꯁꯨꯅꯦ ꯃꯧ ꯀꯟꯅ ꯊꯤꯔꯦ ꯃꯆꯥꯅꯤꯄꯥ ꯑꯅꯤꯒꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯑꯗꯨꯅ ꯌꯥꯅꯔꯕꯗꯤꯅꯦ ꯏꯃꯥꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯅꯤꯗꯀꯣ ꯐꯔꯦ ꯆꯠꯂꯣ ꯅꯊꯧꯗꯣ ꯂꯣꯏꯁꯜꯂꯨꯔꯣ ꯆꯠꯂꯣ ꯏꯆꯥꯗꯤ ꯑꯁꯣꯝꯗꯅ ꯍꯥꯏꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯜꯂꯕ ꯂꯧ ꯏꯪꯈꯣꯜꯅ ꯃꯔꯥꯡ ꯀꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯍꯥꯏꯔꯤꯕ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯗꯨꯁꯨ ꯃꯄꯥ ꯁꯥꯕ ꯑꯗꯨꯅ ꯃꯥꯅ ꯀꯜꯂꯤꯉꯩꯗ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯧ ꯑꯅꯤ ꯍꯥꯏꯕꯗꯤ ꯃꯆꯥꯅꯤꯄꯥ ꯑꯅꯤ ꯑꯁꯤꯒꯤ ꯅꯨꯄꯤ ꯊꯤꯅꯕꯒꯤ ꯋꯥꯔꯤ ꯑꯗꯣ ꯁꯥꯟꯅꯔꯝꯃꯤ ꯏꯄꯥꯅꯅꯦ ꯐꯣꯇꯣ ꯑꯅꯤꯈꯛ ꯅꯈꯣꯏ ꯑꯅꯤꯒꯤ ꯔꯨꯝꯗ ꯊꯝꯃꯝꯕꯅꯤ ꯑꯄꯥꯝꯕꯗꯣ ꯌꯦꯡꯉꯣ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯐꯣꯇꯣꯅꯤ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯃꯃꯝ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯏꯄꯥꯅ ꯈꯜꯂꯤ ꯃꯃꯥꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏꯅ ꯇꯥꯏ ꯏꯄꯥꯗꯤ ꯀꯔꯤꯝꯇ ꯑꯎꯟ ꯑꯄꯣꯠꯀ ꯄꯥꯝꯗꯦ ꯃꯧꯗꯣ ꯐꯔꯒ ꯂꯣꯏꯔꯦ ꯆꯠꯂꯣ ꯏꯄꯥꯅ ꯐꯣꯇꯣꯗ ꯊꯝꯃꯝꯕꯅꯤ ꯌꯦꯡꯉꯨꯔో ꯆꯥꯎꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯅꯃꯥꯗꯨꯝꯇꯒ ꯌꯥꯎꯖꯔꯝꯂꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅꯦ ꯏꯄꯥꯅ ꯍꯥꯏꯒꯗꯕꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯁꯤꯅꯅ ꯑꯃꯒ ꯑꯔꯩ ꯂꯩꯇ ꯇꯥꯃꯤꯟꯅꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯏꯄꯥꯅ ꯄꯥꯝꯃꯤꯀꯣ ꯆꯠꯂꯣ ꯐꯣꯇꯣꯗꯣ ꯌꯦꯡꯉꯨꯔꯣ ꯑꯗꯨꯒꯅꯦ ꯂꯨꯍꯣꯡꯅꯕꯒꯤ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯍꯥꯏꯔꯤꯕ ꯐꯣꯇꯣꯗꯣ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯏꯕꯦꯝꯃ ꯏꯃꯥꯅ ꯅꯈꯣꯏꯕꯨꯅꯦ ꯁꯤꯒ ꯀꯧꯕꯗꯤ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯇꯥꯟꯅꯒꯦ ꯀꯧꯕꯅꯤ ꯅꯟꯗꯣꯝꯆꯥꯅ ꯍꯥꯏꯔꯛꯄꯗ ꯍꯥꯏꯔꯤꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯩꯅ ꯂꯨꯍꯣꯡꯕꯒꯤ ꯁꯤꯜꯂꯤꯕ ꯌꯨꯝ ꯑꯗꯨꯅꯅꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯄꯥꯝꯃꯤ ꯃꯆꯥꯅꯤꯄꯥ ꯑꯅꯤꯗꯨꯒꯤ ꯃꯧ ꯑꯣꯏꯔꯅꯤ ꯍꯥꯏꯔꯛꯑꯦ ꯑꯗꯨꯒꯅꯦ ꯃꯆꯥꯅꯤꯄꯥ ꯑꯍꯟꯗꯨꯅ ꯇꯣꯝꯕꯤꯕꯨ ꯄꯥꯝꯃꯦꯅ ꯍꯥꯏꯌꯦ ꯑꯇꯣꯝꯕꯗꯨꯅ ꯅꯆꯦꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗ ꯂꯦꯞꯅꯔꯦ
Imadine aunapot yamna piba sungamoido imung adusne aunapot pamde mau pami mu hai mau phabagi mathone ye imana na khoinigi sana paring amum thambado adu kharaga angamba khara piraga lohongna bigi tawragi ena nandom saga ga tanarabani moinu slow wai ba yadrabani na irai ibagna kayam pharino yingu isone insalakbaga sap mani aina wazabase isone he ure adunane nakhoi ani imana haigadabadi nungshisana na imung ado ingna mara tapna leiba ngamnabagi honagadabani ko manane auna pot matik sana tawba ngamde haina ima bu waroganu kari di upai tawni ima aduga karino ima gi wahmna soinari ni karino masanipa ahan aduga aiga luhungadabani tombiga masanipa atombaduga masanipa ahan aduna tombido lawraga aina karamna manaw nupaduga leigadori bano karino ima gi wafamdu onadro hayeng mingau thawwa mata nungairoi aina tombida isem hannaina kautaini tombigi makhada ai leitayeba as onthong hainaroi doida amtang haina duni yengo karino ni masi angang sibwa mina paame na hairaga amu matau karamna onthok na haigadori bano nipani makto loina masak matau phasai yamna phai hai ahal laiba leite atomba haiba leite hek nungai traga ne iseman kauranu nangane yumda kaud maina dum kauro karino adubu nipa pharaga loiri ahal laiba leite atomba haiba leite nungsina ne yumado leibagi mathoni khangaba siga khana dumaina ada khana ba yade mawaiba oirabadine yumdo ingna santi leina khanadana konsindana mawaduna leigadabani ko yare yare salo luhongbagi matam leiying stigane kari kari no khara sin langnabagi tawsi nakhoyani gi awat padusne lawnabagi tawsi yamna khanjaluru nunse ni paaduna paame haibani na kari diu pai tawni nangna yum maduga manaun pi sa tare dana ibema karam tawni matam kharani leirabagi tungda hariba masin manaw ani ado yum maduda luhongduna lakhirami masanipa hanase yamna puksel tingba aphaba amadi tombibu amna luna sana tawjarami tombi adusu hariba masanipa ahal aduga puksel khojel tinana yamna nungshi shana na leisrami tombi ado masanipa ahal ado phanglabagi tungda harawbagi amkhai leikhide tombiya nangbu yumasigi mawoina purakpadi egi yamna laibak phabani ado aina hainbo wapum khara lei nang hana le saringaida tuition lairik yamna takpi tambiri hai aina sum khanbada aidine nupina laik lesu haibase onthokna pamjakhre ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯁ꯭ꯀꯨꯜ ꯂꯩꯌꯦ ꯑꯗꯣ ꯑꯣꯖꯥ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯥꯔꯕꯗꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥꯗꯣ ꯑꯣꯏꯍꯟꯅꯤꯡꯈ꯭ꯔꯦ ꯑꯩꯗꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ ꯃꯇꯥ ꯑꯗꯨꯝ ꯆꯥꯔꯦ ꯅꯪꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯇꯤꯛ ꯆꯥꯅ ꯍꯩꯕꯁꯦ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯣꯖꯥꯗꯣ ꯑꯣꯏꯍꯟꯕꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯍꯧꯗꯣꯛꯅ ꯌꯦꯡꯒꯤ ꯅꯪꯅ ꯍꯩꯖꯔꯛꯂꯤꯕ ꯃꯍꯩ ꯕꯤꯒ꯭ꯌꯥꯗꯣ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯅꯣꯡꯃꯗ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯀꯥꯟꯅꯗꯦ ꯒ꯭ꯌꯥꯟ ꯆꯥꯎꯊꯣꯛꯅꯕꯒꯤ ꯒ꯭ꯌꯥꯟꯗꯣ ꯃꯌꯥꯝꯗ ꯁꯟꯗꯣꯛꯄꯅ ꯐꯩꯌꯦ ꯑꯋꯣꯏꯕꯅꯤ ꯇꯥꯃꯣ ꯑꯩꯁꯨ ꯍꯥꯏꯒꯦꯅ ꯈꯟꯕ ꯀꯨꯏꯔꯕꯅꯤ ado mawanobini lakpata ngairi thabak toge haayedana khankigadra haiduna kiduna leirambani tamu amadi pabungna yarabadi school gi ozado aisu oinni soidina ai mayamgi satra sindo taktuna mayamdubu lai laisu hainabagi lambida buna satningi tamo yarabadi pabungda khara hainabiyo ise sobisu leidina thabai inkhangdi yumgi thabak yamna lebasinati aisu sangna honagani ngamdaba matamda mana marani tawjani school gi ozagi wafamdo ai yamna oiningi tamo phare nangna pamlibani ne school gi ozado oinabagi ai thorangdo silage ko asumna haiba masanipa ahladuna tombi ado khun aduda oza matik chana leitaba school adgi oza oinabagi damakta hainarami asomdana machi ahan haibadi yum adugi maw tombi ado ngihakletana mapuroiba ado khana sainaba mapuroiba badudi yamna pharami adubu mase manado sauning boy kayo to na wari do ngangning da to boy mong da irami kari no he nang nama yum mek palak padagi isukte suna no mata haraw ta yam leite akhoi kari da haraw da no ka dori bano yum asida no ngan badagi nimit taw hawa minai do na thabain khang su banomba mayam mi sabagi wairam kolis thengba wai sisin ba aduga gi sa insang thong ba hona ba leibanina kari da haraw ga dori bano minai no pidagi heli aidi mafam as lakpadagi aduga nang yengure yengu imong manungi paisa lupa sel thumgi thaba khunimak nayam basna loina sinare nangna karim da suni haiba su khangde paisa khara mathau tare na yam bada nijaba ta ba sakni ba dauna kari da haraw gadori bano ha imong manungi ingol tatpa samjin ba minai oina leire nangdi adu puna bukse khaluraga ne uraga nungai pham khangdi aidine yum asiga maunati minai ni purakli basi minai tombi na school ina satkrani aina imong manungi thabain khang loina loislawrani
ꯀꯥꯟꯅꯗꯦ ꯃꯁꯥ ꯃꯁꯥꯒꯤꯅꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯅꯕꯒꯤ ꯇꯧꯁꯤ ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯃꯌꯥꯝꯒꯤꯅꯦ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅ ꯈꯨꯖꯤꯟ ꯈꯨꯌꯥ ꯃꯣꯠꯅꯕꯒꯤꯅꯤ ꯑꯩꯅꯦ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯈꯜꯂꯨꯕꯗ ꯑꯣꯟꯊꯣꯛꯅ ꯈꯣꯏꯗꯧꯁꯦ ꯂꯪꯈꯠꯈ꯭ꯔꯦ ꯑꯩꯗꯤ ꯃꯤꯅꯥꯏꯅꯤ ꯃꯤꯅꯥꯏ ꯅꯪꯁꯨ ꯃꯤꯅꯥꯏ ꯌꯨꯝ ꯑꯁꯤꯒꯤ ꯈꯪꯉꯕ꯭ꯔꯥ ꯀꯔꯤ ꯋꯥꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯇꯥꯆꯧꯅ ꯉꯝꯃꯤꯉꯩ ꯃꯥꯁꯨ ꯁꯨꯔꯤꯗꯅ ꯀꯩꯅꯣ ꯑꯁꯨꯀꯨꯕꯁꯦ ꯇꯥꯆꯧꯅ ꯑꯗꯨꯝ ꯍꯤꯁꯥꯞ ꯀꯤꯇꯥꯞꯇꯣ ꯇꯧ ꯂꯥꯛꯄꯗꯨꯒ ꯑꯩꯅ ꯌꯥꯎꯗꯕꯒꯤ ꯋꯥꯅꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯤ ꯅꯣꯡꯃꯗꯤ ꯃꯁꯥꯒꯤ ꯇꯣꯉꯥꯟꯒꯗꯧꯔꯤꯕꯅꯤ ꯄꯥꯕꯁꯨ ꯀꯜꯂꯤ ꯄꯥꯕꯅ ꯃꯇꯝ ꯆꯥꯔꯤ ꯍꯥꯏꯔꯦ ꯀꯥꯟꯗꯨꯒ ꯑꯩꯈꯣꯏꯕꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯝ ꯑꯗꯨ ꯌꯦꯟꯒꯗꯧꯔꯤꯕꯅꯤ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯅꯪꯗꯅ ꯂꯝ ꯍꯥꯗꯨꯅ ꯂꯧꯒꯗꯧꯔꯤꯕꯅꯣ ꯑꯗꯨ ꯌꯥꯝꯅ ꯋꯥꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯍꯥꯏꯔꯦ ꯑꯗꯨꯝ ꯄꯤꯔꯤ ꯀꯔꯤꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯧ ꯍꯥꯏꯕꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯨꯝꯅ ꯁꯨꯒꯗꯕꯅꯤ ꯇꯣꯝꯕꯤꯅ ꯃꯁꯥꯅ ꯍꯩꯖꯔꯨꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯇꯨꯡ ꯏꯟꯅ ꯇꯧꯖꯕꯅꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯍꯣꯏ ꯌꯥꯔꯦ ꯅꯪꯃꯨꯛ ꯄꯪꯕ ꯅꯤꯄꯥꯁꯤꯗꯤꯅꯦ ꯏꯕꯨꯡꯉꯣ ꯇꯥꯏꯕꯪꯄꯥꯟꯁꯤꯒ ꯂꯩꯔꯝꯃꯣꯏ ꯅꯌꯥꯝꯕꯁꯤꯅ ꯍꯩꯁꯤꯡꯅ ꯂꯝ ꯄꯨꯝꯅꯃꯛ ꯈꯣꯞꯆꯤꯟꯗꯅ ꯇꯧꯔꯤꯕꯁꯤ ꯅꯪꯗꯤ ꯈꯪꯉꯣꯏꯅꯦ ꯅꯪꯗꯤ ꯀꯔꯤꯝꯇ ꯐꯪꯉꯣꯏ ꯅꯌꯥꯝꯕꯅ ꯂꯣꯏꯅ ꯂꯧꯈꯤꯒꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯣ ꯑꯄꯪꯕꯧ ꯁꯤꯒ ꯅꯣꯛꯎ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯥꯏꯔꯤꯕ ꯃꯁꯤ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯗꯣ ꯆꯠꯈꯤꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯇꯥꯕꯗ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯆꯥꯅꯤꯄꯥ ꯑꯇꯣꯝꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯁꯥꯎꯅꯤꯡꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯣ ꯍꯧꯔꯛꯂꯝꯃꯤ ꯆꯥꯛꯈꯨꯝꯗ ꯃꯧ ꯑꯍꯟ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯤꯕ ꯃꯅꯥꯎꯅꯨꯄꯤ ꯇꯣꯝꯕꯤ ꯑꯗꯣ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯄꯨꯔꯞ ꯆꯪꯉꯛꯂꯝꯃꯤ ꯅꯣꯡꯉꯥꯟꯕꯗꯒꯤꯅꯦ ꯊꯣꯡꯕꯒ ꯊꯥꯛꯄ ꯇꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗꯀꯣ ꯑꯩ ꯇꯣꯝꯕꯤꯁꯤꯅ ꯍꯩꯁꯤꯡꯅ ꯅꯥꯟꯊꯣꯛꯇꯒꯤ ꯇꯧꯔꯤꯁꯤ ꯑꯣꯏꯕ꯭ꯔꯥ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯃꯥ ꯃꯉꯥꯏꯔꯦ ꯂꯥꯏꯔꯤꯛ ꯍꯩꯁꯤ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯁꯤꯒ ꯂꯥꯛꯑꯦ ꯑꯗꯨꯝ ꯇꯧꯔꯤ ꯇꯣꯉꯥꯟꯅꯦ ꯀꯣꯛ ꯆꯥꯊꯣꯛꯒꯅꯤ ꯑꯩꯅꯅꯦ ꯋꯥꯏ ꯁꯪꯒꯗꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯃꯆꯦ ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯅꯥꯎꯅꯨꯄꯤ ꯑꯗꯣ ꯃꯅꯥꯛꯇ ꯄꯨꯔꯞ ꯆꯪꯂꯛꯂꯝꯃꯤ ꯏꯆꯦ ꯆꯥꯛꯇꯣ ꯂꯣꯏꯔꯕꯗꯤꯅꯦ ꯇꯥꯃꯣꯒꯤ ꯄꯨꯔꯞ ꯈꯥꯏꯗꯣꯛ ꯄꯤꯖꯈ꯭ꯔꯒꯦ ꯃꯥ ꯀꯗꯥꯏꯗꯣꯃ ꯆꯠꯀꯅꯤ ꯍꯥꯏ ꯕꯤꯖꯤꯅꯦꯁꯀꯤ ꯑꯩꯁꯨ ꯉꯁꯤꯗꯤꯅꯦ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯄꯔꯤꯈ꯭ꯌꯥ ꯅꯨꯃꯤꯠꯅꯤ ꯑꯝꯇ ꯌꯥꯎꯕꯤꯕꯒ ꯉꯝꯗ꯭ꯔꯦ ꯏꯆꯦ ꯆꯥꯛꯇꯣ ꯄꯨꯈꯝ ꯑꯝꯇꯪ ꯈꯥꯏꯗꯣꯔꯛꯎꯁꯦ ꯃꯥꯅꯦ ꯄꯤꯖꯔꯒ ꯊꯥꯈ꯭ꯔꯒꯦ ꯁꯥꯎꯅꯨ ꯏꯆꯦ ꯉꯁꯤ ꯌꯥꯎꯕꯤꯕ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯇꯣꯝꯕꯤ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯅꯦꯅ ꯈꯜꯂꯨꯔꯕ꯭ꯔꯣ ꯅꯣꯡꯉꯥꯜꯂꯛꯀꯅꯤ ꯊꯣꯡꯕꯒ ꯊꯥꯛꯄꯒ ꯏꯊꯟꯇꯅ ꯂꯣꯏꯅ ꯇꯧꯔꯒ ꯀꯔꯤꯅꯣ ꯅꯪꯅ ꯄꯨꯔꯞ ꯂꯥꯛꯑꯒ ꯆꯥꯛ ꯈꯥꯏꯗꯣꯛꯎ ꯀꯥꯏꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯕꯨ ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯗꯨꯝꯅꯅꯦ ꯊꯋꯣꯏ ꯎꯁꯤꯠꯇꯕꯗꯤ ꯇꯧꯔꯛꯀꯅꯨꯍꯦ ꯑꯩꯉꯣꯟꯗ ꯇꯣꯝꯕꯤ ꯈꯣꯏꯗꯧ ꯈꯔ ꯂꯪꯈꯠꯄꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯀꯔꯤꯅꯣ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯇꯣ ꯌꯥꯎꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯅꯪ ꯃꯉꯥꯏꯔꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯤꯁꯦ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯆꯦ ꯆꯧꯕꯤ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯆꯪꯗꯨꯅ ꯌꯥꯎꯔꯤꯗꯅ ꯉꯁꯤ ꯇꯥꯃꯣꯗꯣ ꯀꯗꯥꯏꯗꯅꯣꯃ ꯊꯕꯛ ꯏꯪꯈꯥꯡ ꯕꯤꯖꯤꯅꯦꯁꯀꯤ ꯆꯠꯀꯅꯤ ꯍꯥꯏꯌꯦ ꯅꯨꯃꯤꯠ 2-3 ꯍꯜꯂꯛꯑꯣꯏ ꯑꯩꯁꯨ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯗꯣ ꯇꯧꯔꯨꯕꯅꯤꯅ ꯄꯔꯤꯈ꯭ꯌꯥꯅꯤꯅ ꯀꯣꯏꯁꯟ ꯄꯦꯄꯔꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯂꯩꯔꯤ ꯑꯗꯨꯅ ꯄꯨꯔꯞ ꯆꯠꯀꯦꯅ ꯇꯧꯕꯅꯤ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯨꯕꯣ ꯌꯥꯔꯦ ꯇꯣꯝꯕꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯅꯇꯩ ꯅꯅꯥꯎꯅ ꯇꯧꯔꯤꯕꯗꯣ ꯑꯩ ꯈꯪꯉꯣꯏꯅ ꯈꯟꯕ꯭ꯔꯣ ꯑꯩꯒꯤ ꯇꯥꯃꯣꯁꯤꯅ ꯈꯔ ꯄꯪꯉꯦꯅ ꯅꯣꯏꯅ ꯍꯩꯁꯤꯡꯅ ꯂꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯣꯞꯆꯤꯜꯂꯒ ꯅꯇꯩ ꯅꯅꯥꯎꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯄꯥꯕꯨꯡꯗ ꯇꯦꯇꯦ ꯅꯞꯁꯜꯂꯒ ꯅꯣꯏꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯜ ꯊꯨꯝ ꯄꯨꯝꯅꯃꯛ ꯄꯥꯏꯁꯤꯜꯂꯒ ꯏꯇꯦꯅꯥꯎꯕꯅ ꯃꯤꯅꯥꯏ ꯆꯥꯛꯅꯤꯕ ꯇꯥꯍꯜꯂꯤꯕꯗꯣ ꯑꯩ ꯀꯩ ꯈꯪꯉꯣꯏꯗꯕꯅꯣ ꯅꯁꯥꯒꯤ ꯆꯥꯛꯈꯨꯝꯗꯣ ꯇꯣꯡꯉꯥꯜꯂꯒꯅꯦ ꯅꯁꯥ ꯍꯤꯡꯅꯕ ꯍꯣꯠꯅꯧ ꯀꯔꯤꯒꯤ ꯃꯌꯥꯝꯒꯤ ꯊꯤꯕꯣꯛ ꯊꯨꯡꯅ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯗꯅ ꯋꯥꯗꯅ ꯈꯨꯠ ꯁꯥꯁꯦ ꯃꯣꯠꯅ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯌꯦꯡꯗꯒꯤꯗꯤ ꯑꯩ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯕꯒ ꯑꯃꯠꯇ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯇꯣꯉꯥꯟ ꯀꯣꯛ ꯆꯥꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯇꯥꯃꯣꯗ ꯍꯥꯏꯔꯒ ꯏꯇꯦꯅꯥꯇꯅꯦ ꯊꯣꯡꯅꯤꯡꯀꯥꯟ ꯊꯣꯡꯒꯅꯤ ꯆꯥꯅꯤꯡꯀꯥꯟ ꯆꯥꯒꯅꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯩꯅꯣꯅꯦ ꯆꯦ ꯇꯣꯝꯕꯤ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯒ ꯅꯪꯕꯨ ꯀꯔꯤꯅꯣ ꯅꯍꯥꯟ ꯃꯈꯩ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯇꯧꯔꯤ ꯇꯥꯃꯣꯗꯣ ꯉꯟꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯨꯒ ꯃꯥ ꯅꯪꯅꯕ ꯄꯤꯖꯒꯦ ꯇꯧꯕꯅꯤ ꯇꯣꯝꯕ ꯍꯣꯏꯗꯤ ꯀꯣꯟꯅ ꯇꯞꯅ ꯏꯪꯅ ꯆꯥꯔꯁꯅꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯇꯣꯝꯕ ꯑꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯂꯤꯈꯣꯡꯗ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯅꯣ ꯏꯇꯩꯃꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯕꯨ ꯑꯩ ꯀꯣꯟꯅ ꯆꯥꯕ ꯌꯥꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯑꯩꯈꯣꯏꯁꯦ ꯀꯔꯤꯝꯇ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕ ꯍꯥꯏꯕꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯕ꯭ꯔꯥ ꯍꯥꯏꯕ ꯃꯄꯨ ꯆꯥ ꯂꯣꯏꯔꯒ ꯃꯤꯅꯥꯏ ꯄꯤꯖꯕꯒꯤ ꯐꯤꯕꯝꯗ ꯍꯨꯏꯅ ꯃꯄꯥꯟꯗ ꯂꯪꯊꯣꯛꯑ ꯆꯥꯕꯅꯤ ꯈꯜꯂꯨꯔꯕ꯭ꯔꯣ ꯌꯥꯔꯣꯏꯅꯦ ꯀꯔꯤꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯁ꯭ꯀꯨꯜ ꯇꯧꯔꯤꯃꯦꯅ ꯊꯕꯛꯉꯩꯗꯤ ꯂꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯧꯁꯤꯒ ꯅꯝꯁꯤꯜꯂꯦ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯅꯤꯅ ꯃꯥꯅ ꯁꯨꯔꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯁꯤꯔꯣ ꯏꯇꯩꯃꯅ ꯈꯜꯂꯤꯁꯤꯕꯨ ꯍꯥꯏꯕ ꯉꯥꯡꯉꯅꯨ ꯀꯥꯟꯅꯔꯣꯏ ꯀꯥꯟꯅꯔꯒꯅꯦ ꯑꯣꯏꯒꯗꯕ ꯅꯠꯇꯦ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯉꯤꯁꯤꯕꯨ ꯑꯩꯕꯨ ꯚꯥꯞ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯩꯕꯨ ꯀꯔꯤ ꯐꯠꯇꯕ ꯍꯥꯏꯈ꯭ꯔꯒꯦ ꯆꯥꯛꯇꯣ ꯊꯣꯡꯕ ꯂꯣꯏꯕꯗꯤ ꯇꯥꯃꯣꯗ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯆꯥꯛꯇꯣ ꯈꯔꯇꯪ ꯈꯥꯏꯗꯧꯔꯣ ꯍꯥꯏꯕꯁꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯁꯥꯊꯤꯅ ꯉꯥꯡꯅꯔꯤꯕꯅꯣ ꯐꯔꯦ ꯅꯣꯏꯅ ꯄꯤꯅꯤꯡꯗ꯭ꯔꯕꯗꯤ ꯑꯩ ꯄꯨꯔꯔꯣꯏꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕꯤ ꯑꯗꯣ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯆꯥꯛ ꯑꯗꯣ ꯄꯨꯗꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯨꯅ ꯑꯁꯨꯝꯅ ꯈꯔ ꯈꯪꯍꯟꯒꯗꯕꯅꯤ
ꯍꯥꯏꯗꯦ ꯇꯧꯗ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯃꯤꯅꯥꯏꯗꯧꯅ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯃꯌꯥꯝꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯃꯠꯇ ꯊꯣꯡꯉꯨꯅꯨ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯅꯤꯗꯒꯤ ꯊꯣꯡꯉꯣ ꯆꯥꯅꯤꯡꯕꯗꯣ ꯃꯔꯥꯏ ꯊꯣꯡ ꯆꯥꯖꯅꯤ ꯃꯥꯁꯨ ꯃꯧꯅꯤ ꯀꯩꯅꯣ ꯅꯪꯒꯦꯔꯥ ꯅꯪꯉꯣꯏꯔꯥ ꯃꯥꯅ ꯈꯪꯉꯤ ꯅꯪ ꯌꯥꯎꯔꯨꯅꯨ ꯇꯣꯝꯕꯤ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯄꯨꯔꯣꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ ꯏꯃꯥ ꯑꯩꯕꯨ ꯆꯥꯛꯆꯥꯎ ꯍꯥꯏꯅ ꯍꯥꯏꯔꯒ ꯀꯗꯥꯏ ꯆꯥꯛꯇꯤ ꯌꯧꯔꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯤ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯤꯡꯗꯣ ꯍꯥꯏꯔꯤꯕ ꯃꯆꯦ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥꯅ ꯉꯥꯡꯂꯛꯂꯤꯕ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯣ ꯋꯥꯔꯤ ꯂꯤꯗꯨꯅ ꯇꯥꯍꯜꯂꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯇꯣꯝꯕꯅ ꯑꯗꯨꯝꯅ ꯅꯉꯣꯟꯗ ꯉꯥꯡꯉꯛꯏ ꯍꯥꯏꯕ ꯀꯔꯤꯅꯣ ꯃꯗꯨ ꯉꯥꯡꯗꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯗꯨꯝꯅ ꯇꯧꯗꯕꯅꯤ ꯀꯔꯤ ꯇꯧꯔꯕ ꯌꯥꯠꯅꯣ ꯍꯣꯏ ꯐꯔꯦ ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯁꯦꯡꯗꯣꯛꯄꯅꯗꯤ ꯆꯨꯝꯃꯤ ꯃꯈꯣꯏꯅ ꯀꯔꯤ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯄꯅ ꯐꯩ ꯐꯔꯦ ꯑꯩ ꯊꯕꯛꯁꯦ ꯆꯠꯂꯨꯈꯤꯒꯦ ꯅꯣꯡꯃ ꯅꯤꯅꯤ ꯃꯇꯨꯡꯗ ꯑꯩ ꯍꯜꯂꯛꯀꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯕ ꯑꯗꯨꯅ ꯃꯥ ꯍꯜꯂꯛꯑꯒ ꯇꯞꯅ ꯏꯅ ꯉꯥꯡꯅꯔꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯂꯝꯃꯤ ꯑꯁꯣꯝꯗꯅ ꯃꯆꯦꯃꯟ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯃꯌꯥꯝꯕ ꯑꯗꯣ ꯂꯩꯇ꯭ꯔꯤꯉꯩꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯝ ꯊꯨꯝꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯃꯃꯤꯡꯗꯣ ꯃꯥꯒꯤ ꯃꯃꯤꯡꯗ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯏꯊꯣꯛꯅꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯔꯝꯃꯤ ꯇꯥꯟꯖꯥꯁꯦ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯅꯣꯏ ꯇꯥꯆꯧ ꯂꯩꯇ꯭ꯔꯤꯉꯩꯗꯅꯦ ꯄꯥꯕꯨꯡꯗ ꯇꯥꯟꯅꯗꯨꯅ ꯅꯪꯒꯤꯅꯦ ꯐꯪꯐꯝ ꯊꯣꯛꯄ ꯂꯝ ꯑꯗꯣ ꯌꯦꯟꯊꯣꯛꯅꯕꯒꯤ ꯍꯥꯏꯔꯣ ꯑꯃꯠꯇ ꯐꯪꯍꯧꯔꯣꯏꯅꯦ ꯍꯌꯦꯡ ꯍꯧꯗꯣꯡꯅ ꯉꯥꯔꯤ ꯆꯦꯟꯕꯒꯨꯝ ꯆꯦꯟꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯅꯤꯅꯦ ꯀꯔꯤꯝꯇ ꯐꯪꯍꯧꯔꯣꯏꯗꯣꯏꯕ ꯈꯪꯉꯕ꯭ꯔꯥ ꯇꯥꯟꯖꯥ ꯆꯥꯈ꯭ꯔ ꯌꯥꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯃꯄꯨꯔꯣꯏꯕ ꯑꯗꯨꯗ ꯂꯝꯒꯤ ꯆꯦ ꯆꯥꯡ ꯏꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯕꯨꯡꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤꯗꯃꯛꯇ ꯊꯧꯖꯤꯜꯂꯝꯃꯤ ꯀꯔꯤꯅꯣ ꯇꯣꯝꯕ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯝꯒꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯒ ꯅꯣꯏ ꯇꯥꯆꯧ ꯂꯩꯇ꯭ꯔꯤꯉꯩ ꯁꯔꯛꯁꯦ ꯆꯪꯉꯛꯇꯨꯅ ꯂꯝꯒꯤ ꯋꯥꯐꯝ ꯄꯜꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯂꯝꯗꯣ ꯃꯥ ꯌꯥꯎꯔꯒ ꯌꯦꯟꯒꯗꯧꯔꯤꯕꯅꯤ ꯃꯥ ꯌꯥꯎꯗꯅ ꯀꯔꯝꯅ ꯌꯦꯟꯒꯅꯤ ꯆꯨꯝꯃꯤꯅꯦ ꯏꯄꯥꯅ ꯑꯍꯜ ꯑꯣꯏꯔꯤꯉꯩꯗ ꯂꯝ ꯑꯗꯣ ꯌꯦꯟꯊꯣꯛꯅꯕꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯇꯥꯍꯥꯅ ꯂꯝꯒꯤ ꯋꯥꯐꯝ ꯄꯜꯂꯤꯁꯤꯕꯣ ꯉꯔꯥꯡ ꯅꯍꯥꯟ ꯂꯨꯍꯣꯡꯄꯁꯨ ꯀꯨꯏꯗ꯭ꯔꯤ ꯏꯆꯥꯒꯤ ꯀꯔꯤ ꯋꯥꯠꯄꯅꯣ ꯏꯄꯥꯗ ꯍꯥꯏꯌꯨꯗꯅ ꯅꯌꯥꯝꯕꯗꯣ ꯂꯥꯛꯈꯤꯁꯅꯨ ꯀꯔꯤꯅꯣ ꯄꯥꯕꯅ ꯄꯥꯝꯂꯤꯁꯤꯕꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯝ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕꯗ ꯀꯔꯤꯒꯤꯅꯣ ꯄꯥꯕꯅ ꯄꯤꯅꯤꯡꯗ꯭ꯔꯤꯁꯤꯕꯣ ꯇꯥꯆꯧ ꯃꯁꯤꯒ ꯇꯥꯆꯧꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯂꯝꯗꯣ ꯄꯤꯔꯣ ꯑꯩꯅ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯑꯩꯁꯨ ꯏꯁꯥꯒꯤꯅꯦ ꯂꯝ ꯂꯩꯗꯅꯅꯦ ꯀꯔꯤꯅꯣꯃ ꯇꯧꯅꯤꯡꯉꯤ ꯑꯗꯨꯒꯤꯅꯤ ꯇꯥꯆꯧ ꯂꯥꯛꯂꯕꯗꯤ ꯋꯥꯗꯣ ꯃꯌꯥꯝ ꯑꯃ ꯁꯥꯡꯗꯔꯛꯅꯤ ꯇꯥꯆꯧꯅ ꯍꯧꯖꯤꯛ ꯀꯔꯤꯒꯤ ꯌꯦꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯕꯗꯤ ꯄꯥꯕꯗꯤ ꯇꯥꯆꯧꯒꯤ ꯋꯥꯗꯣ ꯏꯟꯕ ꯇꯥꯕꯅꯤ ꯀꯥꯟꯅꯗꯦ ꯂꯝꯒꯤ ꯆꯦꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯍꯩ ꯇꯣꯝꯕ ꯅꯪ ꯋꯥ ꯌꯥꯝ ꯍꯦꯟꯖꯜꯂꯛꯀꯅꯨ ꯏꯄꯥꯅ ꯇꯧꯔꯤꯕꯁꯤꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯀꯨꯕ ꯋꯥ ꯉꯥꯡꯗ꯭ꯔꯒ ꯉꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯝꯒꯤ ꯄꯤꯌꯨ ꯍꯥꯏꯗꯅ ꯅꯪꯗ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯌꯥꯝꯕ ꯂꯥꯛꯈꯤꯁꯅꯨ ꯅꯌꯥꯝꯕ ꯂꯥꯛꯑꯒ ꯃꯈꯥ ꯇꯥꯕ ꯋꯥ ꯑꯩ ꯇꯥꯟꯅꯒꯅꯤ ꯅꯪ ꯍꯧꯖꯤꯛ ꯆꯠꯂꯣ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯝ ꯑꯗꯣ ꯄꯤꯗꯕꯗꯤ ꯄꯥꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨꯍꯦ ꯐꯔꯦ ꯇꯥꯆꯧ ꯂꯥꯛꯄ ꯉꯥꯏꯔꯣ ꯍꯥꯏꯕꯅꯤꯅ ꯇꯥꯆꯧ ꯂꯥꯛꯄ ꯉꯥꯏꯔꯒꯦ ꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯆꯠꯈꯤꯔꯝꯃꯤ ꯃꯄꯥ ꯑꯗꯣ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯋꯥꯈꯜ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯔꯤꯅꯣ ꯃꯥꯅ ꯅꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯇꯧꯔꯤ ꯏꯆꯥꯅꯤꯄꯥꯁꯦ ꯏꯕꯨꯡ ꯑꯆꯧꯕ ꯅꯪ ꯍꯜꯂꯛꯑꯦ ꯇꯥꯕꯗ ꯏꯄꯥ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯪꯅ ꯕꯤꯖꯤꯅꯦꯁꯇꯣ ꯌꯥꯝꯅ ꯐꯖꯅ ꯃꯤꯇꯤꯡꯗꯣ ꯐꯝꯗꯅ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯃꯤ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯦꯅꯤꯍꯤ ꯇꯣꯝꯕꯗꯣ ꯂꯝ ꯌꯦꯟꯊꯣꯛꯄꯒꯤ ꯋꯥ ꯄꯜꯂꯝꯃꯤ ꯏꯄꯥꯅꯁꯨ ꯀꯜꯂꯤꯉꯩꯗ ꯂꯝ ꯑꯗꯣ ꯌꯦꯟꯊꯣꯛꯅꯤꯡꯉꯤ ꯉꯁꯤꯗꯤ ꯏꯄꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯑꯩꯅ ꯌꯣꯛꯄꯗ ꯇꯣꯝꯕꯗ ꯀꯔꯤ ꯋꯥꯠꯈꯤꯕꯅ ꯃꯥꯅ ꯑꯁꯨꯝꯅ ꯋꯥꯗꯣ ꯍꯥꯏꯔꯝꯂꯤꯕꯅꯣ ꯐꯔꯦ ꯀꯔꯤꯁꯨ ꯂꯩꯕ ꯋꯥꯔꯤ ꯅꯠꯇꯦ ꯑꯗꯣ ꯂꯝꯒꯤ ꯆꯦ ꯆꯥꯡꯁꯦ ꯆꯦ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤ ꯍꯌꯦꯡ ꯑꯩꯅ ꯃꯤꯠ ꯎꯏꯁꯤꯟꯈ꯭ꯔꯕ ꯀꯥꯟꯗ ꯅꯪꯅ ꯌꯨꯝ ꯑꯁꯦ ꯄꯨꯒꯗꯧꯔꯤꯕꯅꯤꯀꯣ ꯐꯔꯦ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯣ ꯑꯗꯨꯅꯤ ꯏꯄꯥꯅ ꯄꯥꯝꯂꯤꯕꯁꯦ ꯈꯟꯅ ꯆꯩꯅꯕ ꯌꯥꯗꯦꯀꯣ ꯌꯨꯝ ꯑꯁꯤꯒꯤ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯑꯩꯅ ꯁꯤꯟꯅꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯑꯗꯣ ꯃꯊꯃꯣꯏ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯔꯝꯃꯤ ꯃꯆꯥꯅꯤꯄꯥ ꯑꯍꯜ ꯑꯗꯨꯁꯨ ꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯄꯥ ꯑꯗꯣ ꯍꯤꯞꯂꯤꯉꯩꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯄꯥ ꯑꯁꯤꯒꯤ ꯁꯣꯔꯥꯠ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥꯅꯤꯄꯥ ꯑꯍꯜ ꯑꯗꯨꯅ ꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯧ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯀꯧꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯣꯝꯕ ꯏꯄꯥꯁꯨ ꯂꯩꯈꯤꯗꯕ ꯉꯁꯤꯗꯤ ꯁꯣꯔꯥꯠꯇꯣ ꯂꯣꯏꯔꯦꯗꯣ ꯑꯗꯣ ꯏꯄꯥꯅ ꯂꯟ ꯊꯨꯝꯒꯤ ꯆꯦ ꯆꯥꯡ ꯄꯨꯝꯅꯃꯛ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯁꯤꯟꯅꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯧ ꯀꯌꯥ ꯀꯨꯟꯅꯤ ꯂꯩꯔꯤꯕꯁꯤ 10 ꯑꯃ ꯅꯪ ꯂꯧꯔꯣ 10 ꯑꯃꯅ ꯑꯩꯅ ꯂꯧꯔꯒꯦ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯊꯛ ꯊꯪꯕꯩꯅ ꯅꯪꯅ ꯃꯁꯤꯗ ꯂꯩꯔꯣ ꯃꯈꯥꯉꯩꯅ ꯑꯩꯅ ꯂꯩꯔꯒꯦ ꯆꯥꯛꯈꯨꯝꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯅꯪꯒꯤ ꯑꯃ ꯑꯩꯒꯤ ꯑꯃ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯁꯤꯀꯣ ꯉꯁꯤꯗꯒꯤꯗꯤ ꯑꯗꯨꯒ ꯈꯟꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯕꯅ ꯄꯥꯝꯂꯝꯃꯤ ꯑꯩꯅ ꯈꯪꯅꯤꯡꯕꯗꯁꯨ ꯅꯪꯁꯨ ꯑꯗꯨꯝꯅ ꯆꯠꯄ ꯉꯝꯅꯕꯒꯤ ꯍꯣꯠꯅꯕꯅ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯀꯔꯤ ꯀꯥꯏꯒꯦ ꯁꯤꯒ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯇꯥꯆꯧ
पाबा अमदि तासौदा नत्तबा वाही कया अमा हाइख्रे अइबो अमुक्ता ngakpiyu अइने इपागी ममोन खंगहौदबा अमदि इयाम्बगी ममोन खंगहौदबदगी नत्तबा वाही कया ngangkhre अइबो अमुक्ता ngau असी हाइरदुना तोंबा अदो माना खनख्रिबा वाखल अमदि मपा अदुना मागिदमक्ता तौरमदा पुनमक अदो खलुरगा इकाइदुना मथंता मथमोय सोकना हिगना असुमना कार्टून गी नुंगाइरबा इमुंगनुंगी ओइबा वारी कया अमा पुदुना लाक्सगे यंगबीरबा ख्वाइगी पिक म्यामना नुंसिबिदुना अगे चैनल असिबु सब्सक्राइब तौबिरमु अदुगा सोइखिबा कया यावरबसु यंगबीरबा ख्वाइगी पिक म्यामना ngakpigani haina khali